ꯂꯥꯡꯖꯔꯤꯕ ꯃꯊꯦꯜꯁꯤꯡꯁꯦ ꯑꯩꯅ ꯆꯥꯅꯕ ꯊꯛꯅꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯣꯛꯁꯣꯏꯒꯤ ꯀꯩꯅꯣ ꯁꯥꯕꯣꯜ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯍꯩꯒꯤ ꯃꯊꯦꯜꯅ ꯑꯩꯅ ꯄꯨꯡꯗꯣꯜ ꯑꯃꯨꯟꯕꯁꯦ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯂꯧꯔꯩꯒ ꯑꯃ 이론ꯕꯁꯤ마 ꯇꯧꯖꯔꯦ ꯑꯗꯨꯒ ꯂꯐꯨꯒ ꯉꯥꯐꯛꯀ ꯊꯣꯡꯕ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ 우티 ꯑꯁꯪꯕ ꯑꯃ 우티 ꯑꯁꯪꯕꯁꯦ ꯃꯃꯥ ꯊꯣꯡꯕꯤꯔꯣꯅ ꯑꯩ ꯊꯣꯡꯉꯤꯅꯤ ꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯦꯜꯁꯤꯡꯁꯦ ꯇꯦꯁ ꯇꯧꯖꯔꯛꯑꯒꯦ ꯑꯩ 우티 ꯑꯁꯪꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯁꯤ ꯍꯥꯟꯅ ꯇꯧꯖꯒꯦ 하웨 복소이 좀 빠져게 용자가 왔는지 용자 안 오고리 팡들이 아리바 땡나가 넘자바네 ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒꯤ ꯏꯃꯥ ꯅꯨꯡꯁꯤꯅ ꯑꯃꯈꯛꯅ ꯄꯣꯔꯛꯄꯅꯤ ꯀꯨꯝꯕꯤꯔꯣꯒꯤ ꯉꯥꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯤꯔꯪꯒꯟ ꯉꯥ ꯐꯛꯅꯤ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯉꯣꯟꯗ ꯈꯨꯊꯣꯡꯕꯗꯨꯗꯤ ꯁꯤꯗꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯂꯨꯗꯅ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯃꯣꯏꯗꯧꯔꯦ ꯍꯥꯎꯋꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯌꯦꯡꯕꯤꯌꯨ ꯃꯈꯥꯗꯁꯨ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯃꯊꯪ ꯅꯝꯖꯔꯛꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ